film movies amagi warida akoina yam toina thengnaba hai taragadi heroji akoi yamna lairambadagi ina khulakpa matamda society gi amuk afaba thabak torpa asine adubu tasengna real life dasu asigma miyoi silai mak adudi footballer Sadio Mane haidu footballer asi danbirni haiba fawbu yare makna magi hometown da school sakre hospital sakre petrol station thamkre post office hangkre masi matungda school la free the laptop supply tawbaga loinana free the internet fangali masina angang singi education da achu mateng ama oiri masina suloidri mahakna makhata na mahakki hometown gi family punamakta tha khudingi euro 70 season na ba piri punamak mahakna tawribasi without any return dani mahakna maki hometown lu magi responsibility ni haina khanjari hojik phawi oina mahakna yamdrabada crore nipan hena mahakki hometown da thadakre haiba senpham sing asi mangondadi yam laina numit 10 da tan bangam senpham ni maramdi mahakna el nasida sanaribagi senpham gi salary asi sorangna lupa 370 crores meani